ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯁꯥꯗꯅ ꯂꯣꯏꯗꯅ ꯂꯩꯔꯕ ꯄꯣꯠ ꯐꯥꯎꯕ ꯃꯇꯝ ꯆꯥꯅ ꯁꯤꯟꯅꯕꯤꯗꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯃꯗꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯍꯔꯥꯁꯃꯦꯟ ꯋꯥꯖꯔꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯃꯅꯤꯡꯇꯝꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯤꯕ ꯃꯌꯥꯝꯁꯤꯡ ꯄꯣꯊꯥꯐꯝ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯁꯤꯗꯩꯗ ꯇꯣꯉꯥꯟꯕ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪ ꯀꯌꯥ ꯁꯤꯖꯤꯟꯅꯗꯗꯅ ꯄꯣꯟꯆꯥꯛ ꯇꯥꯗꯅ ꯃꯥꯡꯗꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯁꯔꯀꯥꯔꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯊꯥꯡꯒꯠꯇꯅ ꯂꯥꯛꯆꯕꯅꯤ ꯊꯣꯏꯗꯣꯛꯅ ꯉꯁꯤ ꯑꯩ ꯗ꯭राꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯗꯩꯗ ꯌꯥꯝꯅ ꯀꯟꯅ ꯑꯄꯤꯜ ꯑꯃꯈꯛ ꯇꯧꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯤꯕꯁꯦ ꯕꯁ ꯇꯔꯃꯤꯅꯦꯁꯟꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯝꯁꯤ ꯂꯧꯁꯜꯂꯒ ꯄꯕ꯭ꯂꯤꯛꯇ ꯁꯤꯟꯅꯒꯗꯕ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯃꯐꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯍꯜꯂꯀꯥꯟꯗ ꯁꯤꯖꯤꯟꯅꯕ ꯍꯧꯒꯗꯕ ꯈꯛꯇ ꯉꯥꯏꯔꯕꯗꯨ ꯁꯤꯖꯤꯟꯅꯕꯤꯗꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯎꯕꯤꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯕꯨꯠ ꯕꯪꯒ꯭ꯂꯥꯒꯤ ꯇꯥꯏꯞꯇ ꯂꯩꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯇꯦꯟ ꯄꯥꯜꯂꯝꯃꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔ ꯐꯤꯠ ꯇꯧꯔꯝꯕꯁꯤꯡ ꯂꯣꯏꯅ ꯐꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯅ ꯄꯥꯏꯊꯣꯛꯇꯅ ꯖꯤꯡ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠꯀꯤ ꯊꯝꯃꯝꯕ ꯁꯤꯟꯇꯦꯛꯁ ꯃꯥꯡꯈ꯭ꯔꯦ ꯃꯄꯨ ꯄꯥꯟꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯃꯅꯨꯡꯁꯤꯗꯩꯗ ꯅꯍꯥ ꯉꯥꯎꯁꯟꯅꯕꯁꯤꯡꯒꯤ ꯅꯤꯁꯥ ꯆꯥꯐꯝ ꯃꯀꯣꯟ ꯑꯣꯏꯗꯅ ꯂꯩꯔꯦ ꯇꯥꯍꯩ ꯎꯍꯩꯗꯕ ꯌꯦꯡꯍꯩꯗꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯁꯤꯗ ꯇꯥ ꯂꯩꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯁꯤꯅ ꯂꯧꯁꯤꯟꯈꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯒꯥꯔꯤ ꯊꯧꯗꯐꯝ ꯂꯩꯇꯕ ꯊꯧꯖꯤꯟꯐꯝ ꯂꯩꯇꯕ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯐꯝ ꯑꯣꯏꯗꯅ ꯂꯩꯖꯒꯗꯕꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯂꯧꯄꯨ ꯂꯧꯄꯨꯁꯤꯡ ꯑꯗꯨꯅ ꯂꯧ ꯎꯁꯜꯂꯒ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯀꯟꯗꯤꯁꯟꯁꯤꯗꯩꯗ ꯂꯥꯟ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯩꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯦ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯁꯤꯗꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤ ꯁꯤꯗꯩꯗ ꯆꯠꯆꯔꯤꯕꯅꯤ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯉꯥꯛꯄꯣꯛꯄꯤ ꯁꯤꯗꯒꯤ ꯍꯧꯈ꯭ꯔꯀꯥꯟꯁꯤꯗꯩꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯤꯡꯗ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯦ ꯀꯣꯊꯗꯅ ꯁꯦꯝꯕꯅꯤꯅ ꯎꯐꯨꯟ ꯅꯣꯡ ꯇꯥꯔꯦ ꯂꯩꯅꯥꯡ ꯉꯥꯛꯇ ꯅꯨꯡꯁꯥ ꯁꯥꯔꯦ ꯎꯐꯨꯟ ꯉꯥꯛꯇꯅꯤ ꯃꯔꯛꯁꯤꯗꯩꯗ ꯏꯁꯀꯣꯠ ꯉꯥꯏꯔꯤꯕꯅꯤꯗ ꯑꯣꯏꯗꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤꯅ ꯎꯐꯨꯟ ꯃꯔꯛꯇ ꯈꯥꯡꯉꯒ ꯆꯥꯛ ꯊꯣꯡꯕꯁꯦ ꯒꯥꯔꯤ ꯑꯃ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯣꯡꯉꯤꯕ ꯌꯦꯟꯁꯥꯡ ꯑꯗꯣ ꯄꯨꯡꯀꯦꯡ ꯀꯦꯡꯅ ꯆꯥꯕ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯄꯣꯔꯠ ꯇꯧꯔꯒ ꯂꯩꯖꯔꯤꯕꯅꯤ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯕꯁ ꯇꯔꯃꯤꯅꯦꯁꯟꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯐꯝ ꯂꯩꯔꯕ ꯈꯟꯈꯤꯕ ꯂꯧꯕꯨꯛꯁꯤꯡ ꯑꯁꯦ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥ ꯁꯦꯝꯕꯤꯔꯕꯗꯤ ꯃꯁꯤꯗ ꯊꯧꯖꯤꯜꯂꯒ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯏꯔꯨꯖꯅꯤꯡꯕ ꯔꯤꯇꯤꯟ ꯇꯧꯅꯤꯡꯕꯗꯣ ꯃꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯪꯖꯗꯅ ꯌꯨꯝꯁꯤꯗꯩꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯗꯅ ꯐꯦꯟ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯗꯅ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯅ ꯄꯤꯕꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯂꯩꯐꯨꯟ ꯃꯔꯛꯇ ꯂꯩꯅꯥꯡ ꯃꯔꯛꯇ ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯦꯡꯁꯤꯜꯂꯒ ꯃꯤꯒꯤ ꯌꯨꯝꯗ ꯈꯣꯡ ꯍꯥꯝꯐꯝ ꯅꯤꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯗꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝ ꯇꯨ ꯒꯧꯍꯥꯇꯤ ꯆꯠꯂꯤꯕ ꯕꯁꯁꯤꯡ ꯑꯁꯤꯁꯨ ꯇꯔꯃꯤꯅꯦꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦꯔꯒ ꯈꯥꯝꯐꯝ ꯂꯩꯇꯗꯅ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯂꯝꯄꯥꯛ ꯃꯆꯤꯗ ꯀꯩꯊꯦꯜ ꯃꯆꯤꯗ ꯑꯗꯨꯁꯨ ꯂꯝꯕꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯦꯔꯤꯌꯥꯁꯤ ꯂꯝꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗ꯭ꯔꯕꯅꯤ나 ꯃꯐꯝ ꯖꯒꯥ ꯂꯩꯇꯕꯒꯤ ꯁꯣꯔꯣꯛ ꯅꯂꯥꯗ ꯆꯦꯞꯊꯔꯒ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯈꯔ ꯃꯃꯥꯏ ꯂꯩꯁꯜꯂꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯇꯔꯟ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯄꯦꯁꯦꯟꯖꯔ ꯉꯥꯏꯗꯅ ꯂꯩꯕꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯁꯤ ꯖꯤꯔꯤꯕꯥꯝꯁꯤ ꯊꯦꯡꯅꯔꯒ ꯂꯩꯔꯤ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯃꯁꯤꯒꯨꯝꯕꯁꯤ ꯆꯠꯅꯗꯦ ꯃꯁꯤꯒꯨꯝꯕꯁꯤ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯑꯃꯨꯛꯁꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯤꯔꯤꯕꯥꯝ ꯑꯁꯤꯗꯩꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯊꯅ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗꯩꯗ ꯃꯇꯝꯒꯤ ꯄꯤꯐꯝ ꯊꯣꯛꯑꯕ ꯁꯥꯗꯅ ꯂꯣꯏꯗꯅ ꯂꯩꯔꯕ ꯄꯣꯠ ꯐꯥꯎꯕ ꯃꯇꯝ ꯆꯥꯅ ꯁꯤꯟꯅꯕꯤꯕ ꯉꯝꯗꯕ ꯁꯤꯟꯅꯕꯤꯗꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯃꯗꯤ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯩꯗ ꯄꯤꯔꯤꯕ ꯍꯔꯥꯁꯃꯦꯟ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯗꯅ प्रजा सेनहनबियु लोइनना वाजरब ड्राइवर पुसी कनबियु वाजरब ड्राइवर मनिंग तमना मणिपुर की लाइफ लाइन ओरिब जगह सिदा तंपाकलम यौना चाना थंगना पुरिब मयाम पोथाबम पीबियु हाइब वाफम थमजरी।